Singa Senjam, good morning. Good morning, Senjam. Breakfast tꯧrabo tꯧd꯭ꯔꯤꯗ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯊꯤꯜꯂꯨꯅ ꯍꯜꯂꯛꯏ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯕꯣ? ꯑꯩꯁꯦ ꯕꯦꯔꯥ ꯀꯥꯎꯔꯦ. ꯑꯗꯨ ꯀꯥꯏꯗ ꯔꯣꯕꯤꯇꯥ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯁꯤ. Chetanuna, hello guys, good morning. Chetanu, good morning. Breakfast tꯧrabo. Chetanu, good morning. ꯃꯌꯥꯝ ꯖꯥꯔꯕꯣ ꯑꯩꯒꯤꯁꯦ ꯅꯦꯠꯁꯦ? ꯁꯤꯡꯍ ꯁꯦꯟꯖꯝꯅ ꯗꯥ ꯁꯦꯟꯖꯝ ꯀꯧꯔꯒꯦꯀꯣ. ꯇꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯑꯦ. ꯔꯣꯕꯤꯇꯥ ꯖꯥꯔꯕꯣ ꯑꯩꯒꯤꯁꯦ? ꯉꯥꯏꯍꯥꯛ ꯖꯥꯔꯨꯗꯣꯔꯦ. ꯇꯅꯨꯅ ꯆꯦꯇꯅꯨꯅ ꯔꯣꯕꯤꯇꯥ ꯃꯣꯔꯅꯤꯡ. ꯔꯣꯕꯤꯇꯥꯅ ꯀꯔꯄ꯭ꯔꯤꯗꯣ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒꯦ. ꯍꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯣ. ꯑꯃꯨꯛ ꯂꯥꯛꯎꯀꯣ. ꯁꯩꯇꯔꯥꯖ ꯗꯦꯜꯂꯤ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ. ꯔꯣꯕꯤꯇꯥꯅ ꯖꯥꯔꯦ. ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯥꯝꯅ ꯅꯥꯜꯂꯤ ꯀꯣ ꯑꯦꯜꯕꯤ. ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ. ꯁꯨꯖꯇꯥꯅ ꯀꯩꯕ ꯌꯥꯔꯦ. ꯇꯅꯨ ꯆꯦꯇꯅꯨꯅ ꯗꯥ ꯁꯦꯟꯖꯝ ꯃꯣꯔꯅꯤꯡ. ꯔꯣꯕꯤꯇꯥ ꯁꯤꯡꯍ ꯒꯨꯗ ꯃꯣꯔꯅꯤꯡ. ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯔꯣꯕꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ. ꯁꯨꯖꯇꯥꯅ ꯀꯩꯕ ꯆꯦꯇꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ. ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯔꯕꯣ? Chetanu breakfast tꯧrabo. Chetanu like done. Thank you Chetanu. Saitarasna Chiche Robita morning haibaga khumdene. Singha lifestyle na kaiba nangshu Robita ga manare. Manariro LB sak uttaba. Kanano khangdre. Chetanuna taure. ꯑꯩ ꯐꯥꯔꯁꯇ ꯃꯁꯛ ꯎꯠꯂꯝꯃꯤꯗ ꯑꯗꯣ ꯇꯟꯁꯤꯜꯂꯛꯑꯕ. ꯑꯅꯤꯇꯥ ꯃꯩꯇꯩꯅ ꯀꯩ ꯍꯥꯏꯕ ꯑꯩꯁꯨ ꯂꯥꯛꯏ. ꯆꯦ ꯑꯅꯤꯇꯥ ꯋꯦꯜꯀꯝ. ꯆꯦ ꯑꯅꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗꯣ ꯑꯩ ꯌꯦꯡꯗ꯭ꯔꯤ. ꯑꯩ ꯑꯦꯜ ꯕꯤ ꯂꯣꯏꯔꯒ ꯌꯦꯡꯒꯦ ꯍꯥꯏꯅ. ꯁꯩꯇꯔꯥꯖꯅ ꯆꯦ ꯑꯅꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥ ꯄꯤꯁꯜꯂꯛꯑꯦ. ꯆꯦ ꯑꯅꯤꯇꯥꯅ ꯁꯩꯇ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣ? ꯆꯦꯇꯅꯨꯅ ꯁꯩꯇ ꯃꯣꯔꯅꯤꯡ. ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯀꯩꯕ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯎꯒꯦ. ꯍꯣꯏ. ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯔꯥꯖ ꯌꯨꯄꯥ ꯃꯊꯛꯇ ꯌꯦꯡꯉꯣ ꯍꯥꯏꯔꯦ. ꯆꯦ ꯑꯅꯤꯇꯥꯅ ꯁꯩꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯔꯛꯑꯦ. Chetanuna Che Anita good morning. Robitana Che Anita good morning. Che Anitana Tanu ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ. ꯔꯣꯕꯤꯇꯥ ꯅꯪ LB ꯂꯩꯕ꯭ꯔꯣ ꯉꯁꯤ?
ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯄꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯦꯜꯍꯩꯕ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯔꯣꯕꯤꯇꯥ ꯕꯥꯏ ꯗ꯭ꯌꯨꯇꯤ ꯑꯅꯤꯇꯥ ꯆꯦ ꯑꯅꯤꯇꯥꯅ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯔꯥꯖ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯁꯨꯖꯇꯥꯅ ꯀꯩꯕ ꯆꯦ ꯑꯅꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯔꯛꯑꯦ, ꯔꯣꯕꯤꯇꯥꯅ 9 PM ꯗ ꯂꯩ꯫ ꯑꯣ ꯅꯪ ꯐꯤꯛꯁ ꯊꯝꯈ꯭ꯔꯕꯣ 9 PM ꯗ ꯔꯣꯕꯤꯇꯥ? ꯁꯩꯇꯔꯥꯖꯅ ꯀꯩꯕ ꯆꯤꯆꯦ ꯔꯣꯕꯤꯇꯥ ꯇꯧꯔꯦ, ꯆꯦ ꯑꯅꯤꯇꯥꯅ ꯂꯥꯏꯛꯁꯨ ꯇꯧꯔꯦ, ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯅꯤꯇꯥ꯫ ꯆꯦꯇꯅꯨꯅ ꯀꯩꯅꯣ ꯕꯥꯏ ꯍꯥꯏꯔ ꯍꯥꯏ ꯍꯥꯏꯔꯛꯏꯔ ꯆꯦꯇꯅꯨ? ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯁꯤꯡꯍ ꯕꯥꯏ, ꯁꯨꯖꯇꯥꯅ ꯁꯩꯇ ꯒꯨꯗ ꯃꯣꯔꯅꯤꯡ, ꯔꯣꯕꯤꯇꯥꯅ ꯍꯣꯏ, ꯑꯣ ꯆꯦ ꯑꯅꯤꯇꯥꯅ ꯀꯩꯕ ꯄ꯭ꯔꯤꯌꯥ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ ꯆꯦ ꯑꯅꯤꯇꯥ꯫ ꯁꯩꯇꯔꯥꯖꯅ ꯀꯩꯕ ꯆꯦ ꯁꯨꯖꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥ ꯄꯤꯁꯜꯂꯛꯑꯦ, ꯑꯅꯤꯇꯥ ꯆꯦ ꯑꯅꯤꯇꯥꯅ ꯀꯩꯕ ꯁꯨꯖꯇꯥ ꯍꯥꯏꯅ ꯅꯨꯡꯁꯤꯔꯛꯑꯦ꯫ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯈꯨꯕꯤꯗꯟ, ꯊꯦꯡꯀ꯭ꯌꯨ, ꯈꯨꯕꯤꯒ ꯇꯦꯛꯊꯣꯛꯈꯤꯅꯤꯀꯣ꯫ ꯁꯨꯖꯇꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥ ꯄꯤꯁꯜꯂꯛꯑꯦ꯫ ꯁꯦꯟꯖꯝꯅ ꯀꯩꯕ ꯔꯣꯕꯤꯇꯥ ꯍꯧꯔꯛꯑꯦ ꯃꯣꯏꯒꯤ ꯄꯣꯛꯈꯥꯏꯔꯝꯃꯨ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯂꯤ, ꯗꯔꯁꯤꯅꯤ ꯀꯣꯟꯅ ꯂꯥꯛꯀꯦ ꯑꯃꯨꯛ, ꯍꯣꯏ ꯗꯥ ꯁꯦꯟꯖꯝ ꯑꯃꯨꯛ ꯂꯥꯛꯑꯣ꯫ ꯁꯩꯇꯔꯥꯖꯅ ꯆꯦ ꯑꯅꯤꯇꯥ ꯃꯣꯔꯣꯛꯇꯣ ꯄꯥꯜꯂꯒ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯛꯎꯀꯣ꯫ ꯆꯦ ꯑꯅꯤꯇꯥꯒꯤ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯟꯕ꯭ꯔꯣ? ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯔꯣꯕꯤꯇꯥ ꯀꯔꯤ ꯆꯥꯗꯣꯏꯒꯦ? ꯑꯣ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯗꯥ ꯁꯦꯟꯖꯝ ꯅꯪꯉꯣꯟꯗ ꯕꯣꯝ ꯊꯥꯔꯛꯀꯦ꯫ ꯁꯩꯇꯔꯥꯖꯅ ꯀꯩꯕ ꯆꯦ ꯁꯨꯖꯇꯥ ꯉꯁꯤꯗꯤ ꯆꯥꯒ ꯄꯤꯔꯛꯏꯅꯦ ꯃꯌꯥꯝꯗ, ꯉꯔꯥꯡꯗꯤ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯊꯛꯄꯅꯤ꯫ ꯍꯣꯏꯅꯦ ꯉꯔꯥꯡꯗꯤ ꯁꯨꯖꯇꯥ ꯃꯊꯟꯇ ꯇꯨꯃꯤꯟꯅꯒ ꯂꯣꯠꯅꯒ ꯊꯛꯏ ꯃꯥ, ꯃꯁꯛꯀ ꯎꯍꯟꯗꯉꯩꯒꯤ꯫ ꯁꯤꯡꯍꯅ ꯀꯩꯕ ꯔꯣꯇꯤ ꯍꯧꯔꯤ ꯅꯪꯗꯤ ꯆꯥꯔꯕꯣ? ꯍꯣꯏ ꯔꯣꯇꯤꯒ ꯀꯥꯈꯤꯅꯤꯀꯣ꯫ ꯁꯨꯖꯇꯥꯅ ꯁꯩꯇ ꯍꯥꯏꯅ ꯅꯣꯛꯁꯜꯂꯛꯑꯦ꯫ ꯁꯩꯇꯔꯥꯖꯅ ꯆꯤꯆꯦ ꯔꯣꯕꯤꯇꯥ ꯇꯨꯝꯕ ꯍꯧꯒꯠꯂꯕꯣ? ꯔꯣꯕꯤꯇꯥ ꯇꯨꯝꯕ ꯍꯧꯒꯠꯂꯕꯌꯦ꯫ ꯆꯦꯇꯅꯨꯅ ꯀꯧꯔꯛꯏ ꯃꯈꯨꯠꯀ ꯊꯥꯡꯒꯠꯅ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯩꯗꯤ ꯆꯥꯔꯦ ꯄꯔꯥꯊꯥ, ꯔꯣꯕꯤꯇꯥ ꯑꯣ ꯌꯥꯝ ꯉꯟꯅ ꯄꯔꯥꯊꯥꯒ ꯆꯥꯔꯝꯃꯦ꯫ ꯑꯗꯩꯗꯤ ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯁꯨꯖ ꯍꯧꯔꯦ, ꯀꯩꯅꯣ ꯍꯧꯔꯦꯗꯤ? ꯁꯩꯇꯔꯥꯖꯅ ꯀꯩꯕ ꯑꯌꯥ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯃꯁꯛ ꯎꯠꯂꯛꯑꯦ, ꯑꯩ ꯑꯍꯥꯟꯕꯗꯁꯨ ꯎꯠꯂꯝꯃꯤꯅꯦ꯫ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯔꯥꯖ 4 PM ꯍꯧꯒꯠꯂꯦ, ꯌꯥꯝ ꯉꯜꯂꯤꯅꯦ ꯔꯣꯕꯤꯇꯥ꯫ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯁꯩꯇꯔꯥꯖꯅ ꯀꯩꯕ ꯆꯤꯆꯦ ꯑꯣ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ LP ꯃꯄꯨ ꯀꯔꯤ ꯂꯝꯒꯤꯅꯣ? ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ꯫ ꯁꯨꯖꯇꯥꯅ ꯀꯩꯕ ꯔꯣꯕꯤ ꯅꯣꯛꯁꯜꯂꯛꯑꯦ꯫ ꯔꯣꯕꯤꯇꯥ ꯃꯃꯥ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ, ꯑꯁꯦꯡꯕꯅꯤꯕꯣ꯫ ꯁꯩꯇꯔꯥꯖꯅ ꯀꯩꯕ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯗꯤ ꯑꯩꯅ ꯍꯜꯂꯝꯅꯤ꯫ ꯁꯩꯇꯔꯥꯖꯀꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯤꯔꯛꯑꯣ꯫
ꯁꯩꯇꯔꯥꯖ 33. ꯑꯣ ꯍꯜꯂꯦ, ꯁꯩꯇꯔꯥꯖꯅ ꯍꯜꯂꯤꯗꯣꯏꯗꯤ ꯑꯩꯉꯣꯟꯗꯩ. ꯁꯨꯖꯇꯥꯅ ꯀꯩ ꯍꯥꯏꯕ, ꯑꯩ ꯊꯕꯛ ꯇꯧꯔꯤ ꯀꯃꯦꯟ ꯏꯕ ꯉꯝꯗꯦ. ꯁꯨꯖꯇꯥꯅ ꯀꯩ, ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯒꯤ ꯑꯦꯖ ꯀꯌꯥꯅꯣ? ꯑꯩꯒꯤꯔꯣ 29 ꯆꯠꯂꯤ. ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ, ꯁꯨꯖꯇꯥ ꯀꯩ ꯍꯥꯏꯅꯣ, ꯃꯅꯤꯇꯣꯅꯥ ꯀꯩ ꯍꯥꯏꯅꯣ ꯔꯣꯕꯤꯇꯥ ꯅꯪꯒꯤꯁꯦ? ꯃꯅꯤꯇꯣꯟꯅ ꯍꯥꯏꯔꯛꯑꯦ, ꯃꯤꯠꯀ ꯌꯥꯔꯛꯇ꯭ꯔꯦꯗ. ꯁꯩꯇꯔꯥꯖꯅ ꯀꯩ ꯍꯥꯏꯕ, ꯆꯦ ꯁꯨꯖꯇꯥꯁꯦ, ꯁꯨꯖꯇꯥꯒꯤꯁꯦ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ, ꯃꯇꯣꯝꯇ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯆꯥꯔꯤꯅꯤ ꯈꯪꯉꯤ. ꯁꯤꯡꯍꯥꯅ ꯀꯩ ꯍꯥꯏꯕ, ꯁꯤꯡꯍꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ, ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯍꯧꯖꯔꯦꯀꯣ ꯄ꯭ꯔꯤꯌꯥꯗ. ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯍꯧꯖꯔꯦꯀꯣ ꯄ꯭ꯔꯤꯌꯥꯗ. ꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯔꯣ? ꯆꯦ ꯇꯅꯨꯅ ꯑꯣꯟ. ꯁꯨꯖꯇꯥꯅ ꯀꯩ ꯍꯥꯏꯕ, ꯁꯩꯇ ꯍꯥꯏꯅ ꯅꯣꯛꯁꯜꯂꯛꯑꯦ. ꯁꯨꯖꯇꯥ ꯉꯁꯤ ꯃꯁꯛ ꯎꯠꯂꯧꯀꯣ, ꯃꯁꯛ ꯎꯠꯂꯒꯅ ꯅꯨꯡꯉꯥꯏ ꯅꯪꯒꯤ ꯌꯦꯡꯕ. ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ, ꯁꯨꯖ ꯍꯥꯏꯅ ꯅꯣꯛꯁꯜꯂꯛꯑꯦ. ꯔꯣꯖꯤ, ꯍꯥꯏ ꯔꯣꯖꯤ, ꯌꯥꯝ ꯐꯖꯩ ꯆꯦ. ꯐꯖꯕꯅꯤ ꯇꯨꯝ ꯍꯧꯔꯛꯄꯩ ꯑꯌꯨꯛ ꯉꯟꯇꯥꯒꯤ. ꯑꯇꯩ ꯂꯥꯛꯇ꯭ꯔꯤꯅꯦ. ꯔꯣꯖꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯁꯤꯡꯍꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯩ ꯍꯥꯏꯕ, ꯔꯣꯕꯤꯇꯥꯁꯨ ꯁꯛ ꯎꯠꯂꯛꯎꯀꯣ. ꯔꯣꯕꯤꯇꯥ ꯉꯁꯤ ꯁꯛ ꯎꯠꯂꯛꯎ. ꯁꯩꯇꯔꯥꯖꯅ ꯀꯩ ꯍꯥꯏꯕ, ꯆꯤꯆꯦ ꯔꯣꯕꯤꯇꯥ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯁꯦ ꯆꯤꯔꯥꯏ ꯇꯥꯡꯕ ꯃꯥꯜꯂꯤ. ꯂꯣꯏꯔꯦꯍꯦ ꯇꯨꯀꯠꯆꯩꯌꯦ. ꯔꯣꯖꯤꯅ ꯀꯩ ꯍꯥꯏꯕ, ꯇꯨꯝꯃꯤ ꯆꯦ. ꯅꯨꯡꯉꯥꯏꯔꯝꯒꯅꯤꯌꯦ ꯅꯪꯗꯤ. ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ, ꯁꯤꯡꯍꯥ ꯀꯞꯁꯜꯂꯛꯏ ꯃꯥꯜꯂꯦ, ꯅꯣꯛꯄꯗ ꯃꯄꯤ ꯇꯥꯏꯔꯒ. ꯆꯦ ꯇꯅꯨꯅ ꯀꯩ ꯍꯥꯏꯕ, ꯔꯣꯖꯤ ꯒꯨꯗ ꯃꯣꯔꯅꯤꯡ. ꯔꯣꯖꯤꯅ ꯀꯩ ꯍꯥꯏꯕ, ꯆꯦ ꯏꯁꯤꯡ ꯂꯣꯏꯔꯕꯣ ꯆꯦ? ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕꯣ ꯆꯦ? ꯂꯣꯏꯗ꯭ꯔꯤꯗ, ꯇꯧꯗ꯭ꯔꯤ ꯀꯔꯤꯝꯐꯥꯎ, ꯑꯉꯥꯡ ꯊꯤꯜꯂꯨꯔ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤ. ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ, ꯄ꯭ꯔꯤꯇꯣ ꯍꯥꯏꯅ ꯅꯣꯛꯁꯜꯂꯛꯑꯦ. ꯁꯤꯡꯍꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ, ꯔꯣꯕꯤꯇꯥ ꯒꯦꯝ ꯑꯣꯚꯔ. ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ, ꯔꯣꯖꯤ ꯒꯨꯗ ꯃꯣꯔꯅꯤꯡ. ꯔꯣꯖꯤꯅ ꯑꯃꯨꯛ ꯃꯣꯔꯅꯤꯡ ꯆꯦ ꯁꯨꯖꯇꯥ. ꯂꯣꯏꯔꯦꯍꯦ ꯑꯩ ꯆꯤꯔꯥꯏꯗ ꯆꯝꯁꯦ ꯈꯔ ꯄꯥꯕꯅꯤ ꯃꯃꯥꯡꯒꯤꯗꯨꯅꯅꯤ. ꯁꯩꯇꯔꯥꯖꯅ ꯔꯣꯖꯤ ꯒꯨꯗ ꯃꯣꯔꯅꯤꯡ. ꯔꯣꯖꯤ ꯈꯣꯝꯕ꯭ꯔꯥꯝꯅ ꯀꯩ ꯍꯥꯏꯕ, ꯃꯣꯔꯅꯤꯡ ꯆꯦ ꯔꯣꯕꯤꯇꯥ. ꯑꯣꯔ ꯆꯦ ꯑꯟꯖꯂꯤ ꯂꯥꯛꯑꯦ, ꯄ꯭ꯔꯤꯌꯥ ꯀꯩꯅꯣ ꯔꯣꯁ ꯄꯤꯁꯜꯂꯛꯑꯦ. ꯆꯦ ꯑꯟꯖꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯆꯦ ꯇꯅꯨꯅ ꯀꯩ ꯍꯥꯏꯕ, ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯅꯪ ꯀꯗꯥꯏꯒꯤꯅꯣ? ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯆꯦ ꯇꯅꯨ. ꯆꯦ ꯑꯟꯖꯂꯤꯅ ꯂꯥꯏꯛ ꯗꯟ, ꯊꯦꯡꯛ ꯌꯨ. ꯔꯣꯖꯤꯅ ꯀꯩ ꯍꯥꯏꯕ, ꯗꯥ ꯁꯩꯇ ꯃꯣꯔꯅꯤꯡ. ꯑꯟꯖꯂꯤꯅ, ꯆꯦ ꯑꯟꯖꯂꯤ ꯄ꯭ꯔꯤꯌꯥ ꯒꯨꯗ ꯃꯣꯔꯅꯤꯡ. ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯦ ꯑꯟꯖꯂꯤ. ꯔꯣꯕꯤꯇꯥꯅ, ꯆꯦ ꯑꯟꯖꯂꯤ ꯒꯨꯗ ꯃꯣꯔꯅꯤꯡ. ꯆꯦ ꯇꯅꯨ, ꯑꯟꯖꯂꯤ ꯋꯦꯜꯀꯝ. ꯁꯨꯖꯇꯥꯅ ꯀꯩ, ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ, ꯂꯩꯔꯝꯃꯨ. ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯒꯦ, ꯆꯪꯉ ꯂꯥꯛꯑꯣ. ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯃꯣꯔꯅꯤꯡ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯔꯛꯑꯦ. ꯆꯦ ꯑꯟꯖꯂꯤꯅ, ꯆꯦ ꯑꯟꯖꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯔꯣꯕꯤꯇꯥꯅ, ꯁꯨꯖ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯕꯣꯝ ꯊꯥꯅꯤ ꯍꯥꯏ꯫ ꯑꯟꯖꯂꯤ, ꯆꯦ ꯑꯟꯖꯂꯤꯅ, ꯇꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ. ꯔꯣꯖꯤ, ꯆꯦ ꯑꯟꯖꯂꯤ ꯒꯨꯗ ꯃꯣꯔꯅꯤꯡ. ꯆꯦ ꯇꯅꯨ ꯃꯣꯔꯅꯤꯡ ꯑꯟꯖꯂꯤ. ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ, ꯔꯣꯕꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ. ꯀꯩ ꯍꯥꯏꯕ, ꯆꯦ ꯇꯅꯨꯅ ꯀꯩ ꯍꯥꯏꯕ, ꯑꯟꯖꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯁꯩꯇꯔꯥꯖ, ꯆꯦ ꯑꯟꯖꯂꯤ ꯅꯄꯥꯗ ꯅꯥꯆꯣꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ. ꯅꯥꯞꯄꯗ ꯅꯥꯆꯣꯡꯒ ꯂꯣꯏꯅꯅ ꯂꯥꯛꯑꯦ. ꯑꯣ ꯑꯗꯩꯗꯤ ꯔꯣꯖꯤꯅ ꯀꯩ ꯍꯥꯏꯕ, ꯃꯣꯔꯅꯤꯡ ꯆꯦ ꯑꯟꯖꯂꯤ. ꯑꯟꯖꯂꯤ ꯂꯨꯄ꯭ꯔꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯦ. ꯑꯩ ꯁꯛ ꯎꯠꯂꯔꯣꯏꯒꯦꯀꯣ. ꯁꯩꯇꯔꯥꯖꯅ ꯀꯩꯅꯣꯝ ꯍꯥꯏꯈꯔꯦ. ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ, ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤ. ꯆꯦ ꯑꯟꯖꯂꯤ, ꯁꯩꯇ ꯒꯨꯗ ꯃꯣꯔꯅꯤꯡ.
ꯔꯣꯖꯤꯅ ꯀꯩꯕ ꯑꯗꯨꯒ ꯅꯣꯡ ꯆꯨꯗ꯭ꯔꯣ ꯆꯦ? ꯅꯣꯡ ꯆꯨꯏꯅꯦ ꯍꯥꯡꯗꯦ ꯃꯝꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯁꯩꯇꯔꯥꯖ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯗꯨꯝ ꯎꯠꯂꯨ꯫ ꯑꯩ ꯇꯜꯂꯦ ꯎꯠꯂꯛꯑꯔꯣꯏ ꯏꯀꯥꯏꯖꯔꯦ꯫ ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯆꯦ ꯑꯟꯖꯂꯤ ꯇꯧꯗ꯭ꯔꯤꯅꯦ ꯑꯉꯥꯡ ꯊꯤꯜꯂꯨꯔ ꯍꯜꯂꯛꯄꯒ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯏꯅꯤ꯫ ꯁꯤ ꯂꯣꯏꯔꯒ ꯇꯧꯗꯣꯏꯅꯦ ꯑꯩ꯫ ꯔꯣꯕꯤꯇꯥ ꯑꯣꯟ꯫ ꯁꯩꯇꯔꯥꯖꯅ ꯀꯩ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯍꯌꯦꯡꯈꯩ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯑꯩꯁꯨ꯫ ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯔꯣꯕꯤꯇꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯁꯛ ꯎꯠꯂꯒ ꯀꯣꯃꯦꯟ ꯄꯥꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯧ ꯄꯨꯝꯅꯃꯛ ꯃꯃꯤꯠꯀ ꯌꯥꯅꯔꯔꯣꯏꯕꯣ꯫ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯆꯦ ꯑꯟꯖꯂꯤ ꯆꯥꯔꯤ ꯅꯪꯗꯤ? ꯔꯣꯕꯤꯇꯥ ꯐꯨꯟꯒꯅꯤꯀꯣ꯫ ꯆꯦ ꯑꯟꯖꯂꯤꯅ ꯁꯩꯇ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯁꯅꯥ ꯕ꯭ꯂꯣꯛꯁ ꯍꯦꯜꯂꯣ ꯏꯆꯦ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯁꯩꯇꯔꯥꯖꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯗꯒꯤ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯂꯣꯠꯈꯔꯦ ꯑꯩꯁꯨ ꯃꯥꯡꯂꯒꯦ꯫ ꯗꯤꯁꯥꯅ ꯀꯩꯕ ꯅꯣꯡ ꯆꯨꯏ ꯀꯩꯁꯨꯝ ꯇꯥꯗ꯭ꯔꯦ ꯆꯦ꯫ ꯑꯣ ꯌꯥꯝ ꯀꯟꯅ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕ? ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯁꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯂꯥ ꯂꯥ ꯂꯥꯏꯅ ꯏꯁꯩ ꯁꯛꯑꯒ ꯂꯥꯛꯑꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯔꯛꯑꯦ꯫ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯀꯣ ꯈꯨꯃꯟ꯫ ꯈꯨꯃꯟ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯔꯣꯕꯤꯇꯥ ꯑꯩ ꯇꯧꯗ꯭ꯔꯤ꯫ ꯁꯅꯥ ꯕ꯭ꯂꯣꯛꯁ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯦ꯫ ꯔꯣꯕꯤꯇꯥꯅ ꯅꯤꯡꯊꯧ ꯕꯣꯝ ꯊꯥꯖꯤꯟꯈꯔꯦ꯫ ꯆꯦ ꯑꯟꯖꯂꯤꯅ ꯁꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯈꯨꯃꯟ ꯅꯤꯡꯊꯧ ꯗ꯭ꯌꯨꯇꯤ ꯑꯣ ꯅꯪ ꯗ꯭ꯌꯨꯇꯤꯗꯔꯣ? ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯋꯦꯜꯀꯝ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯆꯦ ꯔꯣꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ꯫ ꯗꯤꯁꯥ ꯗꯥ ꯄ꯭ꯔꯤꯟꯁ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯅꯤꯡꯊꯧ ꯑꯦꯜꯕꯤ ꯇꯧꯔꯣ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯑꯦꯜꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯒꯦ ꯇꯧꯏ꯫ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯈꯔ ꯊꯦꯡꯃꯟꯈꯔꯦ ꯈꯔ ꯉꯟꯅ ꯇꯧꯔꯛꯑꯣ꯫ ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯔꯣꯖꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥꯗꯅꯣ ꯈꯨꯃꯟ? ꯌꯥꯝ ꯊꯦꯡꯉꯗꯤ ꯇꯧꯅꯨꯀꯣ ꯌꯥꯝ ꯊꯦꯡꯉꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯅ ꯉꯟꯅ ꯍꯧꯒꯠꯄꯅꯤꯅ ꯉꯟꯅ ꯇꯨꯝꯗꯕ ꯌꯥꯗꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯀꯩꯕ 11 PM ꯅꯪꯒꯤꯗꯣ ꯊꯦꯡꯃꯜꯂꯤ ꯈꯔꯗꯤ ꯑꯗꯨꯅ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯌꯥꯎꯕ ꯉꯝꯗꯦ꯫ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯔꯣꯖꯤ ꯃꯣꯔꯅꯤꯡ꯫ ꯃꯤ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯃꯤ 4 ꯈꯛꯇꯪ ꯉꯥꯏꯈꯔꯦ꯫ ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯅꯤꯡꯊꯧ ꯊꯦꯡꯉꯗꯤ ꯅꯣ ꯂꯥꯛꯄ ꯀꯣꯔꯤꯡ꯫ ꯑꯗꯨꯅꯦꯕ ꯈꯔ ꯊꯦꯡꯉꯦ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯇ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯉꯟꯅ ꯍꯧꯒꯠꯇ ꯌꯥꯗꯦꯕ꯫ ꯊꯦꯡꯅ ꯇꯨꯝꯃꯗꯤ ꯉꯟꯅ ꯍꯧꯒꯠꯄꯗꯣ ꯋꯥꯏꯗꯅ꯫ ꯆꯦ ꯑꯟꯖꯂꯤꯅ ꯑꯣꯟ꯫ ꯁꯅꯥ ꯕ꯭ꯂꯣꯛꯁꯅ ꯅꯣꯛꯁꯜꯂꯛꯑꯦ ꯁꯅꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯁꯅꯥꯁꯦ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ? ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ꯫
ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯃꯌꯥꯝ ꯑꯦꯜꯕꯤ ꯃꯔꯛꯇ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯁꯅꯥ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯁꯅꯥꯅ ꯀꯩꯕ ꯂꯩ ꯑꯩ ꯀꯅꯦꯛ ꯏꯆꯦ ꯑꯣ ꯑꯣ ꯔꯣꯕꯤꯇꯥꯒꯗꯤ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯗꯟ ꯇꯧꯔꯛꯑꯦ ꯁꯅꯥꯅ ꯀꯩꯕ ꯏꯆꯦ ꯔꯣꯕꯤꯇꯥꯒ ꯀꯅꯦꯛꯇꯤ ꯂꯩꯇꯦꯌꯦ ꯑꯣ ꯂꯩꯇ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯔꯣꯕꯤꯇꯥ ꯀꯤꯠꯆꯦꯟ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦ ꯔꯣꯕꯤꯇꯥ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯁꯅꯥ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯁꯅꯥ ꯆꯦ ꯑꯟꯖꯂꯤꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯇꯧꯁꯟꯅꯔꯣ ꯁꯅꯥ ꯕ꯭ꯂꯣꯛꯁꯅ ꯏꯆꯦ ꯕ꯭ꯂꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯟ ꯑꯦꯀꯥꯎꯟꯗꯩꯁꯨ ꯂꯥꯛꯀꯦ ꯌꯨꯇꯨꯕꯀꯤ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦ ꯁꯅꯥ ꯄꯤꯈ꯭ꯔꯕꯅꯤ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯔꯣꯕꯤꯇꯥꯒꯤ ꯑꯃ ꯄꯥꯍꯧꯗ꯭ꯔꯦ ꯁꯅꯥ ꯇꯧꯔꯛꯂꯣ ꯑꯩ ꯀꯩꯅꯣ ꯑꯅꯤ ꯄꯤꯔꯛꯀꯦ ꯒꯤꯐ ꯑꯅꯤ ꯄꯤꯔꯛꯀꯦ ꯍꯥꯏ ꯃꯥꯜꯂꯦ ꯁꯅꯥꯅ ꯑꯣ ꯑꯇꯩ ꯂꯥꯛꯇ꯭ꯔꯤ ꯁꯨ ꯂꯥꯛꯀꯦ ꯌꯨꯇꯨꯕꯀꯤ ꯁꯅꯥ ꯌꯥꯔꯕꯣ ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯂꯦ ꯑꯩ ꯆꯠꯂꯦ ꯀꯔꯝꯕ ꯏꯃꯥꯔꯖꯦꯟꯁꯤꯅꯣ ꯔꯣꯕꯤꯇꯥ ꯁꯅꯥꯅ ꯀꯩꯕ ꯀꯅꯦꯛ ꯇꯧꯕꯤꯔꯦ ꯏꯆꯦ ꯍꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯃꯤ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯑꯃꯇꯪ ꯉꯥꯏꯔꯦ ꯆꯦ ꯑꯟꯖꯂꯤꯅ ꯕ꯭ꯂꯨ ꯄꯤꯔꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯆꯦ ꯑꯟꯖꯂꯤ ꯄꯤꯈ꯭ꯔꯕꯅꯤ ꯆꯦ ꯑꯟꯖꯂꯤ ꯌꯥꯔꯕ ꯌꯦꯡꯉꯨ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯏꯆꯦ ꯍꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯩꯗꯤ ꯇꯧꯗ꯭ꯔꯤ ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯁꯅꯥ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ ꯁꯅꯥ ꯕ꯭ꯂꯣꯛꯁ ꯑꯣ ꯑꯣ ꯁꯅꯥ ꯆꯦ ꯑꯟꯖꯂꯤꯗꯁꯨ ꯈꯔ ꯀꯅꯦꯛ ꯇꯧꯁꯜꯂꯝꯃꯣ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯂꯩꯕꯤꯕꯒꯤ ꯁꯅꯥ ꯕ꯭ꯂꯣꯛ ꯏꯆꯦ ꯑꯟꯖꯂꯤ ꯀꯅꯦꯛ ꯇꯧꯕꯤꯔꯦ ꯆꯦ ꯑꯟꯖꯂꯤ ꯀꯅꯦꯛ ꯇꯧꯔꯦ ꯍꯥꯏꯌꯦ ꯗꯥ ꯁꯦꯟꯖꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯁꯦꯟꯖꯝ ꯑꯃꯨꯛ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ
ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯁꯦꯟꯖꯝ ꯒꯨꯗ ꯃꯣꯔꯅꯤꯡ. ꯁꯦꯟꯖꯝꯅ ꯔꯣꯕꯤꯇꯥ ꯑꯩꯉꯣꯟꯗ ꯔꯦꯠ ꯄꯤꯔꯛꯎ. ꯔꯣꯕꯤꯇꯥ ꯑꯩꯉꯣꯟꯗ ꯔꯦꯠ ꯄꯤꯔꯛꯎ ꯍꯥꯏ. ꯔꯣꯕꯤꯇꯥ ꯆꯠꯈꯔꯦ. ꯆꯦ ꯑꯟꯖꯂꯤ ꯑꯣꯟ. ꯁꯦꯟꯖꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯆꯦ ꯑꯟꯖꯂꯤ ꯑꯣꯟ. ꯆꯦ ꯑꯟꯖꯂꯤ ꯀꯩꯗꯧꯔꯤꯒꯦ? ꯊꯕꯛ ꯀꯟꯕ꯭ꯔꯣ? ꯁꯅꯥ ꯕ꯭ꯂꯣꯛꯁ ꯀꯃꯦꯟ ꯇꯧꯔꯦ ꯆꯦ ꯑꯟꯖꯂꯤ. ꯀꯃꯦꯟ ꯇꯧꯔꯦ ꯍꯥꯏꯌꯦ ꯆꯦ ꯑꯟꯖꯂꯤ. ꯁꯅꯥꯅ. ꯆꯦ ꯑꯟꯖꯂꯤꯅ ꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯦ. ꯁꯅꯥ ꯆꯦ ꯑꯟꯖꯂꯤꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯦ. ꯆꯦ ꯑꯟꯖꯂꯤ ꯑꯩꯁꯨ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ. ꯆꯦ ꯑꯟꯖꯂꯤ ꯅꯪꯒꯤ ꯋꯥꯏꯇꯤ ꯀꯌꯥ ꯁꯨꯔꯒꯦ? WT. ꯆꯦ ꯑꯟꯖꯂꯤ ꯅꯪꯒꯤ WT ꯀꯌꯥ ꯌꯧꯔꯒꯦ? ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯃꯥꯏ ꯄ꯭ꯂꯦꯖꯔ ꯏꯆꯦ ꯑꯟꯖꯂꯤ. ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯟꯖꯂꯤ ꯑꯩꯁꯦ ꯃꯦꯟ ꯑꯦꯀꯥꯎꯟ ꯅꯠꯇꯦ. ꯑꯁꯦ ꯃꯦꯟ ꯑꯦꯀꯥꯎꯟ ꯅꯠꯇꯦ ꯏꯆꯦ ꯌꯨꯇ꯭ꯌꯨꯕꯀꯤ. ꯑꯣ ꯁꯅꯥꯒꯤ ꯆꯦꯅꯦꯜ ꯑꯅꯤ ꯁꯨꯕ꯭ꯔꯣ? ꯀꯔꯤꯅꯣ ꯁꯅꯥꯕ꯭ꯔꯣ ꯏꯆꯦ? ꯆꯦ ꯑꯟꯖꯂꯤꯅ ꯁꯅꯥ ꯍꯥꯏꯔꯦ. ꯁꯅꯥꯒꯤ ꯃꯦꯟ ꯑꯦꯀꯥꯎꯟꯗꯨꯒꯤ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯀꯅꯦꯛ ꯇꯧꯁꯟꯅꯕ ꯌꯥꯔꯦ. ꯁꯅꯥꯅ ꯑꯅꯤ ꯀꯛꯂꯩ ꯑꯩ. ꯁꯅꯥꯁꯦ ꯀꯗꯥꯏꯒꯤꯅꯣ? ꯆꯦ ꯑꯟꯖꯂꯤꯅ 1000 ꯁꯨꯔꯦ 7 month ꯐꯥꯔꯦ. ꯑꯣ ꯆꯦ ꯑꯟꯖꯂꯤ ꯀꯥꯔꯦ. ꯁꯅꯥ ꯕ꯭ꯂꯣꯛꯁ ꯑꯃꯗꯨꯅ 2.9K ꯌꯨꯇ꯭ꯌꯨꯕꯀꯤ. ꯆꯦ ꯑꯟꯖꯂꯤꯅ ꯁꯅꯥ ꯋꯥꯎ ꯍꯥꯏꯅ ꯇꯧꯔꯦ.
ꯁꯅꯥꯕ꯭ꯔꯣ ꯏꯆꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯍꯣꯖꯥꯏꯗ ꯂꯥꯛꯄ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯍꯣꯖꯥꯏꯗ ꯂꯥꯛꯄ ꯆꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯆꯦ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥꯒꯤ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯟꯅꯦꯜ ꯍꯥꯡꯕ ꯑꯩ ꯂꯥꯁ ꯏꯌꯥꯔ ꯗꯤꯁꯦꯝꯕꯔꯗꯩ ꯍꯥꯡꯕꯅꯤ ꯆꯦ ꯑꯟꯖꯂꯤ ꯗꯤꯁꯦꯝꯕꯔ ꯀꯩꯅꯣꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇꯩꯔ ꯀꯩꯅꯣ ꯆꯦ ꯑꯟꯖꯂꯤ ꯒꯤ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯅꯦꯜ ꯍꯥꯡꯕ ꯍꯧꯖꯤꯛ ꯖꯨꯟꯅꯤꯅ 6 month ꯄꯨꯟꯁꯤꯔꯣꯜ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯦ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯠꯁ ꯇꯥꯏꯝ ꯀꯌꯥ ꯁꯨꯔꯒꯦ ꯆꯦ ꯑꯟꯖꯂꯤ ꯍꯪꯉꯛꯀꯅꯨꯗ ꯏꯀꯥꯏꯖꯩ ꯑꯩ ꯌꯧ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯑꯟꯖꯂꯤ ꯑꯩꯅ ꯅꯨꯡꯁꯤꯔꯛꯑꯦ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯔꯣ ꯄ꯭ꯂꯤꯖ ꯆꯦ ꯑꯟꯖꯂꯤ 50ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯑꯩ ꯆꯦ ꯑꯟꯖꯂꯤꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯋꯦꯜꯀꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯦ ꯑꯟꯖꯂꯤ ꯑꯩ 50ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯑꯩ ꯌꯧꯕ ꯚꯤꯗꯤꯑꯣꯁꯨ ꯑꯃꯐꯥꯎ ꯊꯥꯡꯒꯠꯇꯦ ꯀꯩꯅꯣꯅ ꯆꯦ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯀꯩꯅꯣ ꯇꯜꯂꯦ ꯑꯩ ꯑꯁꯦꯡꯕ ꯑꯩꯅ ꯐꯥꯔꯁꯇꯒꯤ ꯈꯪꯕ ꯑꯣꯏꯔꯗꯤꯅꯦ ꯈꯔ ꯍꯣꯠꯅꯒꯗꯕ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯈꯪꯗꯕꯅꯤꯅ ꯃꯑꯣꯡꯗꯣ ꯌꯨꯇꯨꯞꯀꯤ ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯈꯔꯦ ꯑꯩꯁꯨ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯁꯅꯥ ꯕ꯭ꯂꯣꯛꯁ ꯀꯧꯔꯛꯑꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯆꯦ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥ ꯑꯩꯁꯨ ꯈꯪꯗꯦ ꯀꯣꯟꯅ ꯈꯪꯉꯤꯅꯤ ꯑꯗꯨꯅꯦꯕ ꯐꯥꯔꯁꯇꯒꯤ ꯈꯪꯕ ꯑꯣꯏꯗꯤ ꯈꯤꯇꯪ ꯍꯥꯟꯅ ꯍꯣꯠꯅꯩꯗꯅꯀꯣ ꯍꯧꯖꯤꯛꯇ ꯈꯪꯉꯕꯅꯤ ꯃꯇꯝꯁꯤꯁꯨ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯜꯂꯕꯅꯤ ꯑꯩꯗꯤ ꯌꯨꯇꯨꯞ ꯄꯥꯏꯕꯒ ꯆꯦ ꯑꯟꯖꯂꯤꯅ ꯗꯦꯂꯤ ꯂꯥꯏꯚ ꯇꯧ ꯁꯅꯥꯅ ꯀꯩꯕ ꯍꯦꯜꯂꯣ ꯀꯩꯅꯣ ꯀꯊꯠꯈꯔꯦ ꯆꯦ ꯑꯟꯖꯂꯤꯅ ꯗꯦꯂꯤ ꯑꯦꯜꯕꯤ ꯇꯧꯋꯦ ꯆꯦ ꯑꯟꯖꯂꯤꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯁꯅꯥ ꯕ꯭ꯂꯣꯛꯁ ꯍꯦꯜꯂꯣ ꯆꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯁ꯭ꯋꯥꯏꯗ ꯀꯩ ꯍꯥꯏꯅꯣ ꯆꯦ ꯇꯅꯨ ꯂꯥꯛꯇꯦꯀꯣ ꯆꯦ ꯇꯅꯨ ꯀꯣꯏꯈ꯭ꯔꯕꯣ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯀꯩꯕ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤ ꯗ ꯂꯩꯕꯅꯤ ꯑꯣ ꯆꯦ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥ ꯑꯩ ꯑꯣꯟ ꯂꯩꯒꯦ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯟꯖꯂꯤ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯀꯩꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯏꯅꯥꯎ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯆꯦ ꯇꯅꯨꯗꯣ ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯆꯦ ꯑꯟꯖꯂꯤꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯀꯩꯕ ꯑꯟꯖꯂꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯔꯥꯡ ꯂꯩꯕꯅꯤꯅ
ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯛꯑꯕꯣ? ꯆꯦ ꯑꯟꯖꯂꯤ ꯑꯣꯟ, ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯊꯝꯕꯤꯕꯒꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯑꯦ꯫ ꯉꯁꯤꯒꯤ ꯅꯣꯡꯗꯥꯁꯦ ꯍꯥꯡꯗꯕꯤ ꯅꯣꯡꯅꯤ꯫ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯀꯩ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯣꯔꯦꯟꯗꯤ ꯔꯦꯂꯤ ꯆꯠꯄ ꯌꯥꯏ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦ ꯀꯗꯥꯏꯒꯤꯅꯣ? ꯆꯦ ꯑꯟꯖꯂꯤ ꯍꯣꯏꯅꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜ꯫ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯣꯏꯅ ꯇꯧꯔꯛꯑꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩ ꯎꯗꯥꯔꯕꯣꯟ ꯕꯥꯗꯨꯒꯣꯔ꯫ ꯑꯣ ꯑꯣ꯫ ꯆꯦ ꯑꯟꯖꯂꯤ ꯑꯦꯜ ꯕꯤ ꯇꯧꯕꯁꯦ ꯀꯩꯅꯣ ꯋꯥꯆ ꯇꯥꯏꯝ ꯌꯥꯝ ꯍꯦꯟꯒꯠꯄ꯭ꯔꯣ? ꯆꯦ ꯑꯅꯤꯇꯥ ꯂꯥꯛꯑꯦ, ꯑꯩ ꯑꯃꯨꯛꯀ ꯂꯥꯛꯑꯦ꯫ ꯆꯦ ꯑꯅꯤꯇꯥ ꯋꯦꯜꯀꯝ, ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯆꯦ ꯑꯅꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯆꯦ ꯑꯅꯤꯇꯥꯒꯤꯔ ꯀꯩꯅꯣ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨ ꯌꯦꯡꯗ꯭ꯔꯤ ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯔꯛꯀꯦ꯫ ꯆꯦ ꯑꯟꯖꯂꯤꯅ ꯆꯦ ꯑꯅꯤꯇꯥ ꯋꯦꯜꯀꯝ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯨꯀꯤꯅ ꯌꯨꯁ ꯇꯧꯕ ꯅꯣꯡꯃꯩ ꯅ꯭ꯌꯨꯁ ꯐꯣꯡꯗꯣꯔꯦ꯫ ꯆꯦ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯇꯧꯗ꯭ꯔꯤꯗ ꯈꯨꯃꯟꯅ 3 ꯑꯋꯥꯔ ꯃꯨꯛ ꯉꯝꯃꯗꯤ ꯊꯥꯎ꯫ ꯑꯁ ꯀꯨꯏꯃꯜꯂꯦꯗ 3 ꯑꯋꯥꯔꯗꯨꯗꯤ꯫ ꯆꯦ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯑꯟꯖꯂꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦꯇꯣꯟ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯆꯦ ꯑꯅꯤꯇꯥꯅ ꯃꯅꯥꯎ ꯑꯣꯏꯅ ꯅꯨꯡꯁꯤꯔꯛꯑꯦ꯫ 1 ꯑꯋꯥꯔ ꯊꯥꯕꯁꯦ ꯌꯥꯝꯅ ꯀꯥꯗꯦꯕ WT ꯌꯥꯝ ꯀꯥꯗꯦꯗ꯫ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦꯇꯣꯟ ꯆꯥ ꯊꯛꯑꯕꯣ ꯍꯥꯏ꯫ ꯆꯦ ꯑꯟꯖꯂꯤꯅ ꯈꯨꯃꯟꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ꯫ ꯑꯣ ꯑꯩꯁꯨ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯦꯡ ꯇꯥꯔꯦ ꯅꯣꯡꯃ ꯐ꯭ꯔꯤ ꯑꯣꯏꯕ ꯅꯨꯃꯤꯠꯇ꯫ ꯆꯦ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯅꯥꯎ ꯊꯛꯇ꯭ꯔꯤ꯫ ꯈꯨꯃꯟꯅ ꯑꯩꯗꯤ ꯑꯣꯟꯂꯤ 1 ꯑꯋꯥꯔꯇꯅꯤ ꯊꯥꯕꯗꯤ꯫ ꯑꯩꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯃꯥꯡꯗ ꯐꯥꯔꯁꯇ ꯊꯥꯈꯔꯦ ꯑꯗꯣ 1 ꯑꯋꯥꯔꯇꯃꯛ ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯌꯥꯝ ꯀꯨꯏꯕ ꯉꯝꯗꯦ꯫ ꯈꯨꯃꯟꯒꯤ ꯄꯥꯈꯔꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯄ꯭ꯔꯤꯌꯥ ꯑꯇꯣꯞꯄꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯇꯣꯞꯄꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯇꯣꯞꯄꯗ ꯀꯣꯃꯦꯟ ꯈꯔ ꯈꯔ ꯇꯧꯒꯗꯧꯅꯤ ꯑꯗꯨꯃꯥꯏ ꯇꯧꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯦꯟꯒꯠꯄꯅꯤ꯫ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩ ꯁꯨꯝ ꯇꯧꯋꯦꯕꯅꯦ ꯃꯩꯇꯩ ꯃꯆꯥ ꯁꯨꯝ ꯎꯕ ꯑꯣꯏꯔꯗꯤꯅꯦ ꯃꯣꯏꯅ ꯇꯧꯍꯟꯕꯤꯔꯛꯇꯦꯕ꯫ ꯆꯦ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯔꯤꯇꯔꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯆꯦ ꯑꯅꯤꯇꯥ꯫ ꯆꯦ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯨ꯫ ꯆꯦ ꯑꯅꯤꯇꯥ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯁꯦꯝꯗꯣꯏꯗꯣ ꯈꯪꯗ꯭ꯔꯦꯕꯣ꯫ ꯈꯨꯃꯟꯅ ꯑꯣ ꯆꯦꯇꯣꯟꯒꯤ ꯅꯝꯕꯔ ꯃꯥꯡꯈ꯭ꯔꯦ ꯑꯝꯇ ꯍꯣꯔꯦꯟ ꯋꯥꯆꯞꯇ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ꯫ ꯆꯦ ꯑꯟꯖꯂꯤꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯂꯞ ꯄꯤꯁꯜꯂꯛꯑꯦ꯫ ꯆꯦ ꯑꯅꯤꯇꯥꯅ ꯀꯩꯕ ꯑꯩ ꯊꯕꯛ ꯂꯣꯏꯁꯜꯂꯨꯒꯦ꯫ ꯈꯨꯃꯟꯅ ꯀꯩꯕ ꯅꯣꯏꯅ ꯄ꯭ꯔꯤꯌꯥꯗꯣ ꯁꯤꯒ ꯃꯥꯒꯤ ꯀꯣꯃꯦꯟ ꯑꯩꯅ ꯎꯗꯦ꯫ ꯅꯣꯏꯅ ꯄ꯭ꯔꯤꯌꯥꯗꯣ
ꯁꯤꯒ ꯃꯥꯒꯤ ꯀꯣꯃꯦꯟ ꯑꯩꯅ ꯎꯗꯦ꯫ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯏꯅ ꯄ꯭ꯔꯤꯌꯥꯗꯣ ꯁꯤꯒ ꯃꯥꯒꯤ ꯀꯣꯃꯦꯟ ꯑꯩꯅ ꯎꯗꯦ꯫ ꯆꯦ ꯑꯅꯤꯇꯥꯅ ꯃꯅꯥꯎ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯈꯨꯃꯟ ꯑꯩꯒꯤ ꯀꯣꯃꯦꯟ ꯎꯗꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ? ꯅꯣꯏꯅ ꯄ꯭ꯔꯤꯌꯥꯗꯣ ꯑꯗꯨꯒ ꯃꯥꯏ ꯈꯨꯃꯟ ꯑꯣꯀꯦ ꯆꯦꯇꯣꯟ ꯀꯣꯃꯦꯟ ꯑꯩꯅ ꯎꯗꯦ꯫ ꯅꯣꯏꯅ ꯄꯤꯕꯗꯣ ꯁꯤꯒ ꯃꯥꯒꯤ ꯀꯣꯃꯦꯟ ꯑꯩ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯆꯦ ꯑꯅꯤꯇꯥꯅ ꯀꯩꯕ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯅꯤꯇꯥ꯫ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ꯫ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯅꯣꯏꯅ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯤꯌꯥ ꯍꯥꯏꯕꯗꯣ ꯑꯣ ꯏꯆꯦ ꯄꯨꯟꯁꯤꯔꯣꯅ ꯀꯩ ꯍꯥꯏꯕ ꯈꯔ ꯄꯦꯁꯦꯟ ꯂꯩꯒꯗꯧꯅꯤ ꯋꯥꯟꯁ ꯑꯦ ꯋꯤꯛ ꯑꯣꯏꯔꯁꯨ ꯀꯃꯦꯟ ꯄꯤꯕ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯅꯤ ꯀꯣꯃꯨꯅꯤꯀꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯈꯔ ꯄꯦꯁꯦꯟ ꯂꯩꯒꯗꯧꯅꯤ ꯋꯥꯟꯁ ꯋꯤꯛ ꯑꯣꯏꯔꯁꯨ ꯀꯃꯦꯟ ꯄꯤꯕ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯅꯤ꯫ ꯑꯣꯀꯦ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯔꯥꯏꯠ ꯆꯦ ꯄꯨꯟꯁꯤ꯫ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯂꯩꯕꯤꯕꯒꯤ꯫ ꯃꯤꯗꯤ 5 ꯂꯩ ꯀꯣꯃꯦꯟ ꯑꯃꯐꯧ ꯂꯥꯛꯇꯦ꯫ ꯂꯩꯀꯥꯏ ꯀꯣꯏꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯈꯨꯃꯟꯁꯨ ꯑꯣꯟ ꯆꯦ ꯄꯨꯟꯁꯤꯔꯣꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯦ ꯅꯨꯡꯇꯤꯒꯤ ꯀꯃꯦꯟ ꯇꯧꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯤꯛ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯀꯃꯦꯟꯁꯨ ꯄꯤꯔꯤꯅꯤ꯫ ꯑꯣ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦꯇꯅꯨꯗꯣ ꯂꯥꯛꯑꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕ꯫ ꯆꯦꯇꯅꯨꯗꯣ ꯂꯩꯀꯥꯏ ꯀꯣꯏꯔꯤꯔꯥ ꯌꯦꯡꯉꯣ ꯈꯨꯃꯟ ꯊꯤꯔꯛꯑꯣ ꯑꯝꯇ꯫ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ꯫ ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯄꯨꯟꯁꯤ ꯍꯥꯏꯅ ꯗꯟ ꯇꯧꯔꯦ ꯆꯨꯝꯃꯦ ꯍꯥꯏꯔꯦ꯫ ꯁꯨꯖꯇꯥꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯨꯖꯇꯥ ꯋꯦꯜꯀꯝ꯫ ꯁꯨꯖꯇꯥ ꯅꯪꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯁꯨꯖꯇꯥ ꯋꯦꯜꯀꯝ ꯂꯞ ꯄꯤꯁꯜꯂꯛꯑꯦ꯫ ꯁꯨꯖꯇꯥꯅ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯂꯞ ꯇꯧꯔꯛꯑꯦ꯫ ꯁꯨꯖꯇꯥ ꯅꯪꯒꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫
ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯁꯨꯖꯇꯥꯒꯤ ꯆꯍꯤ 29ꯅꯤ, ꯁꯨꯖꯇꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ 30ꯅꯤ. ꯑꯣ ꯑꯩꯒ ꯅꯪꯒ ꯆꯍꯤ ꯑꯃ ꯈꯦꯠꯅꯔꯦ. ꯁꯩꯇꯔꯥꯖ ꯑꯃꯨꯛ ꯂꯥꯛꯑꯦ. ꯁꯨꯖꯇꯥ ꯑꯩꯅꯁꯨ ꯍꯜꯂꯦ, ꯅꯍꯥꯟꯈꯩ ꯆꯦ ꯀꯧꯔꯨꯏ ꯑꯩꯅ. ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯁꯨꯖꯇꯥ ꯏꯕꯥꯏꯒꯤ ꯔꯦꯟꯀꯣꯠ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯨꯝꯗ ꯍꯟꯕꯩꯒꯤ ꯑꯀꯝ ꯄꯤꯔꯛꯀꯦ. ꯍꯣꯏꯃ. ꯆꯦ ꯑꯟꯖꯂꯤꯅ ꯑꯣꯟ. ꯈꯨꯃꯟ ꯅꯪ ꯁꯤꯜꯆꯔ ꯀꯗꯥꯏꯋꯥꯏꯗꯅꯣ ꯊꯕꯛ ꯇꯧꯔꯤꯗꯣ? ꯁꯨꯖꯇꯥ ꯏꯕꯥꯏꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯥꯌꯦ, ꯔꯦꯟꯀꯣꯠ ꯂꯩꯕ꯭ꯔꯥꯌꯦ, ꯈꯨꯃꯟꯅ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯌꯦ. ꯁꯨꯖꯇꯥ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ. ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔꯕ ꯈꯪꯗꯦ. ꯈꯨꯃꯟꯅ ꯆꯦ ꯑꯩ ꯁꯤꯜꯆꯔ ꯎꯀꯤꯜꯄꯇꯤꯗ ꯂꯩꯔꯤ. ꯑꯣ. ꯈꯨꯃꯟꯅ ꯆꯦ ꯁꯨꯖꯇꯥ ꯑꯣꯐ. ꯃꯥꯏꯁꯨ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ, ꯁꯨꯖꯇꯥꯒꯤꯁꯨ. ꯆꯦ ꯑꯟꯖꯂꯤ ꯑꯣꯟ. ꯆꯦ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ. ꯁꯨꯖꯇꯥꯅ ꯄ꯭ꯔꯤꯟꯁ ꯏꯕꯥꯏꯒꯤ ꯔꯦꯟꯀꯣꯠꯇꯣ ꯃꯥꯡꯅ ꯉꯁꯤ ꯑꯉꯥꯡ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯒꯤ ꯊꯤꯕ ꯐꯪꯗꯦ. ꯊꯤꯕ ꯐꯪꯗ꯭ꯔꯦꯌꯦ ꯏꯕꯥꯏꯒꯤ ꯔꯦꯟꯀꯣꯠꯇꯣ. ꯈꯨꯃꯟꯅ ꯀꯩꯕ ꯑꯣ ꯉꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯍꯥꯡꯒꯗꯕ ꯃꯥꯟꯗꯦꯕꯣ, ꯑꯗꯨꯝ ꯆꯨ ꯂꯩꯔꯦ. ꯇꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯗꯤꯟꯗꯥꯅꯤ ꯉꯁꯤꯗꯤ. ꯑꯩꯈꯣꯏꯗꯤ ꯇꯨꯝꯕꯒ ꯐꯪꯗ꯭ꯔꯦꯗ, ꯑꯉꯥꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ, ꯏꯃꯨꯡꯒꯤ ꯊꯕꯛ, ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ. ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯁꯨꯖꯇꯥ ꯍꯥꯏꯅ ꯀꯩꯅꯣ ꯅꯣꯛꯄꯗ ꯃꯄꯤ ꯇꯥꯏꯔꯣ ꯀꯩꯅꯣ? ꯁꯨꯖꯇꯥꯅ ꯀꯩ ꯍꯥꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯎꯞꯄꯒ ꯊꯤꯜꯂꯤ. ꯈꯨꯃꯟꯅ ꯆꯦ ꯇꯅꯨꯗꯣ ꯐꯦꯁꯕꯨꯛꯇ ꯍꯥꯡꯉꯤꯗꯣ ꯅꯝꯕꯔ ꯍꯥꯏꯠ ꯇꯧꯕ ꯀꯥꯎꯔꯦ. ꯐꯦꯁꯕꯨꯛꯇ ꯍꯥꯡꯉꯤ ꯑꯗꯨꯒ ꯅꯝꯕꯔ ꯍꯥꯏꯠ ꯇꯧꯕ ꯀꯥꯎꯔꯦ ꯈꯪꯗꯦ. ꯁꯨꯖꯇꯥꯅ ꯁꯩꯇ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯔꯛꯑꯦ. ꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯁꯨꯖꯇꯥ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ. ꯁꯩꯇꯅ ꯁꯨꯖꯇꯥ ꯑꯩꯅ ꯍꯜꯂꯦꯀꯣ. ꯗꯦꯞꯁ ꯃ꯭ꯌꯨꯖꯤꯛ ꯕ꯭ꯂꯣꯛꯁ ꯍꯥꯏ. ꯃꯤꯛꯁ ꯕ꯭ꯂꯣꯛꯁ ꯍꯥꯏꯅꯤꯅꯦ, ꯗꯦꯞꯁ ꯃ꯭ꯌꯨꯖꯤꯛ ꯕ꯭ꯂꯣꯛꯁ ꯍꯥꯏ ꯇꯧꯔꯛꯑꯦ. ꯁꯨꯖꯇꯥꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩꯅ ꯆꯥ ꯇꯧꯈꯔꯦ, ꯄꯤꯈꯔꯦ. ꯈꯨꯃꯟꯅ ꯑꯝꯕ꯭ꯔꯦꯂꯥꯗꯤ ꯂꯩ. ꯃꯤꯛꯁ ꯕ꯭ꯂꯣꯛꯁꯅ ꯍꯥꯏ. ꯃꯤꯛꯁ ꯕ꯭ꯂꯣꯛꯁ ꯍꯥꯏ ꯋꯦꯜꯀꯝ. ꯁꯨꯖꯇꯥꯅ ꯑꯣꯀꯦ. ꯃꯤꯛꯁ ꯕ꯭ꯂꯣꯛꯁꯅ ꯑꯣ ꯑꯦꯝ ꯑꯣꯜꯁꯣ ꯍꯣꯁꯠ ꯍꯥꯏ ꯃꯥꯜꯂꯦ. ꯆꯦ ꯑꯟꯖꯂꯤꯅ ꯑꯣꯟ. ꯆꯦ ꯑꯟꯖꯂꯤꯅ ꯁꯨꯖꯇꯥ ꯔꯦꯗꯤ ꯑꯣꯏꯔꯣ. ꯁꯨꯖꯇꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯑꯦ. ꯈꯨꯃꯟꯅ ꯀꯩꯕ ꯗꯦꯞꯁ ꯌꯨ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯁꯀ ꯄꯤꯁꯜꯂꯛꯑꯦ.
ꯄꯨꯁ ꯇꯧꯕ ꯖꯦꯔꯨꯝ ꯑꯗꯩꯗꯤ ꯆꯥ ꯕ꯭ꯔꯦꯗ ꯁꯩꯇꯅ ꯆꯦ ꯑꯟꯖꯂꯤ ꯆꯦ ꯑꯟꯖꯂꯤꯅ ꯁꯩꯇ ꯑꯩꯅ ꯆꯥ ꯄꯥꯏꯁꯤ ꯍꯥꯏꯔꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯁ ꯊꯦꯡꯛꯁ ꯈꯨꯃꯟ ꯐꯤꯅꯤꯁ ꯕ꯭ꯔꯦꯛꯐꯥꯁ ꯈꯨꯃꯟꯅ ꯆꯦ ꯁꯨꯖꯇꯥ ꯁꯥꯎꯅꯨꯀꯣ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗꯦꯀꯣ ꯁꯨꯖꯇꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯑꯦ ꯈꯨꯃꯟꯅ ꯗꯦꯕ ꯋꯦꯜꯀꯝ ꯋꯦꯌꯔ ꯂꯤꯚ ꯐ꯭ꯔꯣꯝ ꯁꯩꯇꯔꯅ ꯀꯩꯕ ꯆꯦ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟꯅ ꯆꯦ ꯑꯟꯖꯂꯤ ꯑꯣꯟ ꯈꯨꯃꯟꯅ ꯀꯩꯕ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯕ꯭ꯔꯥ ꯑꯣ ꯈꯨꯃꯟ ꯅꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯣ ꯈꯨꯃꯟꯅ ꯆꯦ ꯑꯟꯖꯂꯤ ꯑꯩ ꯂꯩꯁꯦ ꯎꯗ꯭ꯔꯥ ꯆꯥ ꯑꯇꯣꯞꯄꯗ ꯄꯤꯔꯤꯗꯣ ꯈꯨꯃꯟ ꯅꯪꯒꯤ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯍꯥꯏꯔꯣ ꯁꯩꯇꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯑꯩ ꯗꯦꯜꯂꯤꯗꯒꯤ ꯃꯐꯝ ꯍꯣꯡꯒꯗꯧꯔꯦ ꯈꯨꯃꯟꯗ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯗꯤ ꯅꯔꯥꯏꯕꯛ ꯐꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦ ꯆꯦ ꯑꯟꯖꯂꯤꯅ ꯈꯨꯃꯟ ꯆꯥ ꯄꯥꯏꯁꯤ ꯍꯥꯏꯔꯛꯑꯦ ꯈꯨꯃꯟꯗ ꯈꯨꯃꯟ ꯄꯤꯔꯕꯅꯤ ꯌꯦꯡꯉꯣ ꯌꯥꯔꯕ ꯍꯥꯏꯅ ꯆꯦ ꯑꯟꯖꯂꯤꯅ ꯁꯩꯇ ꯑꯣ ꯍꯥꯏꯔ ꯀꯗꯥꯏꯗ ꯁꯤꯐ ꯑꯣꯏꯗꯣꯏꯅꯣ ꯁꯩꯇ ꯈꯨꯃꯟꯅ ꯀꯩꯕ ꯆꯥꯏꯒꯤ ꯃꯄꯪꯗꯤ ꯁꯨꯖꯇꯥꯅ ꯀꯩꯕ ꯑꯩ ꯊꯣꯛꯑꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯁꯨꯖꯇꯥ ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯦ ꯕꯥꯏ ꯈꯨꯃꯟꯅ ꯀꯩꯕ ꯑꯣꯀꯦ ꯌꯥꯔꯦ ꯔꯣꯕꯤꯇꯥꯅ ꯑꯩꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯂꯣꯏꯗꯣꯔꯦ ꯔꯣꯕꯤꯇꯥ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯁꯩꯇꯅ ꯀꯩꯕ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯀꯥꯁꯃꯤꯔꯗ ꯑꯣ ꯔꯣꯕꯤꯇꯥꯅ ꯁꯨꯖ ꯍꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯒꯤ 1 hour ꯐꯥꯗꯣꯔꯦ ꯔꯣꯕꯤꯇꯥ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯛꯑꯕꯣ ꯆꯦ ꯑꯟꯖꯂꯤꯅ ꯀꯥꯁꯃꯤꯔ ꯀꯥꯏꯗꯅꯣ ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯔꯣꯕꯤꯇꯥ ꯐꯣꯇꯣꯗꯣ ꯊꯥꯔꯧꯔꯥ ꯔꯣꯕꯤꯇꯥꯅ ꯀꯩꯕ ꯆꯥꯔꯦ ꯄ꯭ꯔꯤꯗꯣ ꯁꯩꯇꯅ ꯀꯩꯕ ꯅꯤꯔꯨ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯑꯩꯒꯤ 1 hour ꯐꯥꯔꯦ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯍꯦꯜꯂꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯁꯨꯖꯇꯥꯒꯤꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯈꯨꯃꯟꯅ ꯀꯩꯕ ꯉꯔꯥꯡ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯁꯛꯇꯣ ꯔꯣꯕꯤꯇꯥ ꯃꯁꯛ ꯎꯠꯈꯤꯕ꯭ꯔꯣ ꯉꯔꯥꯡ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯆꯦ ꯑꯟꯖꯂꯤꯅ ꯁꯩꯇ ꯑꯣꯀꯦ
ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯔꯣꯕꯤꯇꯥ ꯀꯧꯔꯕꯣ ꯐꯣꯇꯣꯗꯣ ꯀꯥꯎꯔꯕꯣ ꯐꯣꯇꯣꯗꯣ ꯈꯨꯃꯟꯅ ꯆꯦ ꯔꯣꯕꯤꯇꯥ ꯐꯣꯇꯣ ꯊꯥꯔꯧꯔꯥ ꯉꯁꯤ ꯆꯦ ꯑꯟꯖꯂꯤꯅ ꯀꯩꯕ ꯄ꯭ꯔꯤꯌꯥ ꯕꯥꯏ ꯕꯥꯏ ꯆꯦ ꯑꯟꯖꯂꯤ ꯁꯩꯇꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥꯏꯒ ꯌꯦꯔꯨꯝꯒ ꯄꯤꯔꯛꯑꯦ ꯆꯦ ꯑꯅꯤꯇꯥ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯌꯥꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯔꯣꯕꯤꯇꯥ ꯑꯣꯐ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯇꯧꯅꯔꯛꯑꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯆꯦ ꯑꯅꯤꯇꯥ ꯉꯥꯏꯈꯣꯗ ꯁꯨꯖꯇꯥꯒꯤꯗꯣ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯩꯒꯤ 1 hour ꯐꯥꯔꯦ ꯑꯣꯖꯥ ꯀꯩ ꯂꯩ ꯃꯌꯥꯝ ꯕꯥꯏ ꯇꯧꯅꯔꯛꯑꯣ ꯍꯜꯂꯣ ꯁꯩꯇ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯕꯥꯏ 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 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ